ngasi numidang waramda phonggiba pawsesingda yawba headlinesing mayamda pawdomjari Sukla Space Station dagi halakre Chayol Ahom International Space Station da lairuraba Group Captain Subanshu Sukla Prithvi tamna halakpa haukre Mission Akash Ganga haina mingthonba khongchat amada astronaut Subanshu Sukla na Axiom spacecraft tungduna Peggy Whitson amasung atopa astronaut aniga loinana International Space Station da Chayol Ahom lairurabani Kuki masel hatnarakpadagi Mizoram da chensilakpasingi manungda lisingani samanga halhankhre Myanmar manungda Sin National Army amasung Sin National Defense Force ke marakta sauna ukhannarakpa thoraktuna nakalani ke marakta hatonarakpadagi Mizoram amasung Myanmar ga tainaba mafamsingda chensilaktuna Mizoram thangba maikaida lairakhiba refugee lising manga gi manungda lisingani samnga romdi haukiba chayol amarom asida masagi maramda hannaba haunakre haina report amana phongdorakli report asina hai Sin National Defense Force na yamna kanna irang thofam oriba jokhothara masung rekhodar gi mafam singdagi withdraw toba horakpadagi maramna hanarakpani July gi anganba saruktagi horakhiba irang asina maram orega India romda refugee lising manga rom sangsilakkhibani refugee sing adu matam khragi oina lainaba yum sing semduna Young Mizo Association gi midiyang makhada sangjapam piduna thamlakibani hojik phawbagi oina khut thoknariba ani gi maikaida khut thanaba lepnabagi paudi leitri hairi Chanungda nongmai makhol tabadagi lomi singki badagi sentoknarakre Imphal East District ki manung chana laiba chanunggi akoiba mafam singda law uduna laiba lomi sing nongmai makhol khara tanarakpadagi masagi law suphamdagi mipainaduna kiduna sentoknarakre hairi mafam adugi mioi singna phongdorakpagi matung inadi nongmai makhol sing adu singlomdagi tai kanana karigidamakta nongmai kapthorokhibano haibadudi chapchana khangmangamdri adubu hojik lairiba phibam asina Myamda mipaiba amasung singnaba kya pokhalle nakal amoromda Manipur Police ki pauna hai social media da sanungya koiba mafam singda nomai kaplakpagi pausing chandurokpa thengnare adubu yangang pokpi amasung Sagolbang Police Station na konba mafam singdadi asigumba thodok thokpagi pawama phawpa phangde mafam asigi koiba da lairiba marisuba Maha Regiment yauna security agent gi amadana nomai kapagi pawlete hairi